Hello guys, welcome back again. You're a superhero. Ngasi muk mayam ga punna yengminagadoriba video sidi ani chapigi video ne aina su matam kuina dagi si yengage na khalaga laiba video ne aduga video se Naori Maruda Pakhon Siba na video se ado kamai tawge habdo mayam punna yengminarsi aingonda su mioi kharana suggest tawbirakpane ani chapigi video tawrona ado Naori Maruda Pakhon Siba haiba video se oina mayam punna yengminarsi video na bahor je ha singa kai dawri mung da lebak le hai sa do man kai no ri de sia ming ko ri ne singa ja ni ngalo di sara aina lebak le ko na tra adu ko ri ga di nang min ko kan thajil lak ni nang na ming ne da ming wa so pan de yare dialogue se am natural ta na ai moi video se full lam te yeng dribo matek Facebook te theng na budai hena ado sigi sinu pije leibak leise yeng ningoi simina ang ne ke khangge sa bu thoro na du dia ish ai ka de pesa leibak legi wangang ji am tab no ado loina ma yang ngasi di haino amun baga hairit ko ina chajara age mu pang je ado haino je tin chari je ko gi mo da thambai ne ba ado makhong du nana seng do piyo ko tin su ka cha da ba de tin chara kai ji ki kat si mo kat sa de ha ko do do bo so yam lang e मेरा बात दी चावा हो जन जरा के कहीं से काग बता ngata natro ngasi angang nang hato kani ko video hor ka nang kai bada hor ka dor ge se ko action mina shura ka tham ka da nang kai bada to ka do ge yare hojal ji phuna ni ge ne video hor phuna ra nang ya phuna ni moi je machin banao original ngak do bro khang di ma ko je ko jiri ge alo mayang ko akhoi che khoni ko thabak taw ne khadok na taw ne ko khoni ja adu ne ma ne nupa ga kha sa kha tum taw le ne ba ko ma antai ne du ne ai na thaw se ai taw le ne khom ba bang na chi diap chi ni tuai mong bang gam taw rồi tuai nang ani chi nen taw bi da je nang yo na Saja nung white pizza kita lulu ai. Semua je macam mana awak teman le masak saya pepet mana ya. Ini ni ani je panglau dah lau nari je ba. Mama sari mana. Si kau roi ni kan. Hai, kari nu ni he. Tin jamin dah ya nu ba. Jangan ngak nak noi. Is, nak tahu je ba? Lau ni. Kari nu ni he tahu nari je ba. Ha? Ni mana kang. Sitra dia dua kan? Siba tadi ni tahu je ba? Hai, tahu nari noi ba? Hera, jangan dia parut je na. Ai nè nang tahu bi tahu ni ha kan? Dia besok pun he. Ai chom pelak dia macam si. Hey! Nanti nak kena buat main tahu berapa ni tak? Masih juga mana ni kita hang dia. Masih jujur. Isis. Ina. Mana tu no? Kau tu ni mana? Kau pula. Kau mau ni? Kau suke. Cima. Sah ni harap ni mana? Mak kerap apa? Kenapa kerap? Masa boleh rasul. Hey. Ngai kau ni? Paisa kau yang orang nanggo. Ha. चलो इमा की लुकुम ने इमा की मोरे की फी या संग बम लाई बतो हददा फीजी था पैसा याव बने मा हो मसिंगा तरंग से भी तो तोड़ का महल होई दुई का कोई रखनु को तरंग चट पे होय को रोय के ले रहा है नो रसकित का मेरी का तो आदु ले रो होय मैं थने लाके को होय तू न लाओ नोय न चिनाव की होना भी तो मुक ताऊ नहीं ने तरंग चट पे Đến tụi cả một xe không cao giảm rồi Dạ vậy Mai không có thang đi rồi lâu thật Ba đến đâu nữa nè Nhưng mà khá được ấy lại rồi bà Ngạc tăng nhưng mà tiếng thì bằng nha đi nè bà ngon đã Cần da mắng mắng lên đó này
ꯄꯩꯁꯥ ꯇꯥꯟꯅꯤ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯁꯨꯛꯂꯩ ꯂꯩꯇꯦꯕ ꯗꯨꯀꯥꯟꯁꯤꯗꯒꯤ ꯈꯤꯇꯪ ꯇꯣꯡꯕꯁꯤꯅ ꯃꯥꯅ ꯂꯣꯏ ꯌꯦꯞꯇꯅ ꯈꯣꯠꯇꯅ ꯂꯣꯏꯔꯦꯕ ꯗꯥꯏꯂꯣꯛ ꯉꯥꯡꯉꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯣꯔꯤꯖꯤꯅꯦꯜ ꯇꯥꯅ ꯉꯥꯡꯉꯦꯕ Milay bro. ꯌꯥꯝ ꯅꯦꯝꯅ ꯁꯥꯏ ꯃꯥꯅꯦ ꯂꯩꯕꯥꯛꯂꯦ ꯀꯩ ꯂꯧꯒꯦ ꯍꯥꯏꯅꯣ Ano may ko na. ꯍꯣꯏ ꯍꯣꯏ ꯑꯗꯨ ꯀꯩ ꯂꯧꯒꯦ ꯍꯥꯏꯅꯣꯕ ꯑꯁ Sa ko ma do siya dore kay num lero ha kon. Kꯩꯅꯣꯗꯨꯗꯤ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯌꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯒꯦ Khang de ko ma do ko ngam ko law le. ꯑꯗꯨꯗꯤ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯣ ꯍꯤꯗꯥꯛ ꯑꯣꯏꯅ ꯂꯩꯕꯤꯔꯨꯔꯣ Asida na tine ko ma na chagi chini ra kanum ha kon ne ka ore ne ko ngawre. ꯑꯗꯨꯗꯤ ꯆꯤꯅꯤꯁꯦ ꯀꯌꯥꯝ ꯂꯧꯒꯦ ꯍꯥꯏꯅꯣ Chini ra ne. Ai khang de em ta hangu. ꯍꯩꯃꯥ ꯁꯤ ꯑꯉꯥꯡꯗꯤ ꯐꯖꯅ ꯍꯪꯒꯗꯕ ꯀꯣꯟꯗꯛꯇꯤ ꯑꯩ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯦ ꯁꯤꯁꯦ Si ang chalo blores bu laki. ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 7 8 ꯀꯥꯔꯛꯄꯒꯤ Halakriye. Imaje. Kenom ta sa la. Hidak to sa ge to. Asi ngang ida Pakhon tha bi imaje Siba da hanun. Chalo nang sa ga de yemu so. Kai ai to. ꯀꯩꯝ ꯂꯩꯗꯅ ꯂꯩ Handi ale de. ꯍꯧꯖꯤꯛꯀꯤꯁꯤꯅ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯝꯕꯩ ꯋꯥꯔꯤꯅꯦ ꯍꯥꯏꯁꯦ Bema, sa pukul kudane. Imaje bulu su kare hek pai thora o. Ma, kay sa po hamin nang chani nga to. Ay ayo kang kau thore. Haima, nang jiri biskut la karino imana sa banu ay kada ma hek law pa kay doge nang ba. ꯇꯔꯪ ꯆꯠꯄꯤ ꯍꯥꯏꯁꯦ Nang kita sa bidong hore ra ha. Thom jal lak ta lang. Ay yare. ꯆꯦꯛꯑꯞ ꯑꯁꯤꯒ Chalo biskut la karino ma hek law ro cho. Nang thon sala. Mino ka hebo. Inama. ꯑꯁ ꯑꯁ Nate. Itay-ma. ꯅꯣꯡꯃ ꯅꯪ ꯂꯥꯛꯑꯕꯣ Oh, itay-ma. Lae. ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ ꯏꯅꯥꯎꯁꯦ Marung masa ang phawa itay-ma adadani. Itay-ma ay paisado 390 oira male. Ngasigi collection lai ba ina. ꯀꯂꯦꯛꯁꯟꯒ ꯂꯥꯏꯔꯤꯅꯦ ꯅꯪꯗꯤ ꯅꯨꯄꯤꯒ ꯊꯤꯔꯔꯣꯏꯗ꯭ꯔꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯊꯣꯛꯑꯦ ꯍꯟꯗꯛꯇꯤ ꯅꯪ ꯐꯖꯔꯤꯀꯥꯟꯗ ꯊꯤꯍꯧꯔꯣꯗꯅ Itay-ma handakti haidi hainare mina fazai na ai je kharadi. Thijaladam ni itay-ma. Moi imunggi mi loi yare. Ma khatanga ya da ma hek yabaga dum hongadam ni itay-ma. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯨꯡꯅ ꯌꯥꯔꯒ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯔꯣ Hoi itay-ma. Moi mi taruk leba ko moi imung do. Ado moi manga di yare. Ma pathat ngai re ya da woji. Ma hek ya cha hongdo dam ni itay-ma. ꯑꯣ ꯃꯥ ꯃꯊꯟꯇ ꯉꯥꯏꯔꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯈꯪꯅꯍꯜꯂꯨꯗꯅ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯍꯥꯏꯕꯤ ꯌꯥꯏꯗꯅ Itay-ma ju matek mangi hai ro. Ya itay-ma ai keno do moi sigi makhala kai dei ba ko. Mai moi imung da thokchong gi imung ne ba ko itay-ma. Adu itay-ma ai phone number pisala ge horen itay-ma hai pe no hawdo piu da. ꯑꯣ ꯌꯥꯅꯤ ꯑꯩ ꯍꯥꯏꯅꯒꯦ ꯊꯣꯛꯆꯣꯝꯒꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏ ꯈꯪꯅꯕꯅꯤ ꯌꯥꯔꯛꯀꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯄꯩꯁꯥꯁꯦ ꯐꯔꯛ ꯈꯤꯇꯪ ꯇꯥꯔꯦꯕ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯂꯞ ꯄꯤꯔꯒꯦ ꯌꯥꯔꯣꯏꯗ꯭ꯔꯣ Harak tari ba itay-ma. Kisu kai de itay-ma. Ai ngadu pula piro ko do de. Ai asom dam khomu gi itay-ma. Chale itay-ma. Masa ali ko ya mara sumi. ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯌꯦꯡꯉꯣꯅꯦ ꯊꯣꯛꯆꯣꯝꯒꯤ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤꯁꯨ ꯄꯥꯝꯃꯤ ꯌꯥꯁꯨ ꯌꯥꯕꯤꯔꯣꯏꯗꯕ ꯑꯣ Nini ko mana ama hek ya raski ben piro. Bema ka thure sena ne am sanga lawgi. ꯆꯦ ꯑꯩ ꯈꯔ ꯊꯨꯔꯦꯁꯦ ꯁꯤꯗꯒꯤ ꯆꯤꯅꯤ ꯀꯦꯖꯤ ꯑꯃ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯊꯥꯎ ꯑꯆꯧꯕꯗꯨꯃ ꯂꯨꯉꯥ ꯀꯧꯇꯥꯗꯣ ꯂꯩꯔꯗꯤ 2 ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯁꯤꯗ ꯕꯤꯁꯀꯨꯠ ꯌꯥꯎꯔꯤꯁꯦ ꯁꯤꯗꯒꯤ ꯑꯃꯃꯝ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯣ ꯄꯤꯒꯦ ꯕꯦꯕ ꯅꯪ ꯉꯥꯛꯇ ꯉꯥꯏꯌꯨꯀꯣ ꯆꯦ ꯁꯤꯗꯩ ꯊꯨꯝ ꯄꯦꯀꯦꯠꯁꯦ 2 ꯑꯃꯒ ꯍꯋꯥꯏ ꯀꯥꯡꯇꯛ ꯀꯦꯖꯤ ꯑꯃꯇ ꯑꯣꯟꯕꯤꯔꯛꯑꯣ ꯑꯗꯨꯅ ꯌꯥꯔꯅꯤ ꯑꯁ ꯈꯥꯎꯖꯤ ꯑꯃ ꯁꯤꯟꯗꯗꯤ ꯌꯥꯔꯔꯣꯏ ꯄꯣꯠꯁꯤ ꯑꯉꯥꯡ ꯌꯥꯝꯕꯅꯤꯅ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯕꯅꯦ ꯄꯣꯠ ꯂꯩ ꯆꯠꯂꯒ ꯑꯗꯨꯝ ꯑꯍꯟꯈꯩꯒꯤ ꯇꯝꯕ ꯂꯣꯏꯅ ꯍꯥꯞꯄꯤꯔꯒꯦ ꯁꯤꯅ ꯍꯦꯟꯅ ꯆꯥꯎ ꯑꯉꯥꯡꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯄꯨꯂꯞ ꯍꯥꯞꯄꯒꯦꯗ ꯂꯧꯊꯣꯛꯄ ꯇꯜꯂꯤ ꯁꯤ ꯄꯩꯁꯥꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯀꯣꯟꯅ ꯄꯤꯔꯒꯦꯀꯣ ꯍꯩꯃꯥ ꯄꯣꯠꯅꯗꯤ ꯌꯥꯝ ꯂꯧꯔꯒ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯥꯛꯈꯣ ꯌꯥꯔꯣꯏ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯨ ꯀꯔꯤꯅꯣ ꯏꯆꯦ ꯂꯨꯄꯥ 500 ꯆꯥꯇ꯭ꯔꯨꯛ ꯈꯛꯇꯒꯤ ꯂꯧꯕꯁꯦ ꯋꯥ ꯁꯥꯡꯅꯩꯁꯤꯕꯣ ꯑꯗꯨꯝ ꯄꯤꯗꯧ ꯂꯩꯔꯁꯤꯗ ꯉꯥꯏꯍꯥꯛ ꯅꯪꯅꯗꯕꯩ ꯇꯧꯕ ꯋꯥꯅꯤ ꯑꯗꯣ ꯄꯣꯠꯇꯣ ꯌꯥꯝꯃꯜꯂꯦ ꯍꯥꯏꯕ ꯑꯁꯨꯛ ꯄꯤꯈ꯭ꯔꯕ ꯗꯨꯀꯥꯟꯁꯤꯗ ꯅꯪ 500 ꯆꯥꯇ꯭ꯔꯨꯛ ꯁꯣꯠꯇꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯂꯧꯕꯁꯤꯡꯗꯣ ꯑꯗꯨꯝ ꯄꯤꯔꯤꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯕꯨ ꯄꯤꯗꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯑꯣ ꯑꯗꯣ ꯅꯪꯅ ꯄꯤꯕꯗꯣ ꯊꯥ 2-3 ꯂꯩꯔꯒ ꯄꯤꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯁꯤ ꯗꯨꯀꯥꯟꯁꯤꯗ ꯅꯣꯏꯒꯨꯝꯕ 2-3 ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯗꯨꯀꯥꯟꯁꯤ ꯊꯣꯡ ꯂꯣꯟ ꯂꯩꯌꯣ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯌꯥꯔꯦꯁꯦ ꯏꯆꯦ ꯄꯣꯠ ꯈꯤꯇꯪ ꯂꯧꯕꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯔꯨꯒꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ
ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯦꯕ 2,000ꯒꯤ ꯄꯣꯠ ꯍꯥꯞꯄꯗ ꯊꯟꯕ ꯗꯨꯀꯥꯟꯁꯤꯗ ꯃꯣꯏꯅ ꯌꯥꯝ ꯁꯣꯠꯅꯤꯡꯉꯤꯁꯤꯕꯣ 32 minutes ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯂꯥꯛꯇꯕꯁꯤꯕꯨ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦꯅ ꯇꯧꯕꯁꯤ ꯃꯥ ꯉꯥꯏꯕꯗ ꯕꯦꯝꯃ ꯏꯃꯥ ꯆꯠꯂꯣ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯅꯥ ꯂꯩꯔ ꯂꯨꯈꯝꯗ ꯊꯥꯔ ꯑꯝꯇ ꯄꯨꯔꯛꯎ ꯆꯠꯂꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯒꯗꯧꯔꯦ ꯑꯩ ꯇꯧꯒꯦ ꯁꯩ ꯇꯧꯒꯦꯒꯦ ꯀꯥꯎꯒ꯭ꯔꯦ ꯑꯩꯒꯤꯗꯣ ꯄꯤꯔꯛꯑꯣꯅꯦ ꯑꯩ ꯆꯠꯂꯒꯦ ꯀꯩ ꯍꯥꯏꯕꯅꯣ ꯍꯣꯏ ꯅꯪꯒꯤꯗꯣ ꯅꯪꯗꯨ ꯀꯩ ꯍꯥꯏꯕꯅꯣ ꯇꯦꯃ ꯂꯦꯁꯟꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯇꯥꯗ ꯂꯥꯛꯇ꯭ꯔꯤꯅꯦ ꯃꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯉꯥꯡꯅꯔꯒꯦꯔꯥ ꯌꯥꯔꯦ ꯇꯥꯗꯗꯨꯅꯅꯦ ꯂꯩꯇꯦ ꯉꯥꯛꯇ ꯂꯣꯠꯇꯅ ꯂꯩꯔꯒ ꯇꯥꯗꯒ ꯉꯥꯏꯔꯒꯦꯁꯦ ꯏꯇꯩꯃ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯌꯥꯗꯇꯧꯔꯤꯅꯤ ꯅꯪꯕꯣ ꯅꯣꯏ ꯇꯥꯗ ꯂꯥꯛꯑꯒ ꯐꯖꯅ ꯉꯥꯡꯅꯔꯣꯕ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯉꯒ ꯇꯧꯕꯅꯦꯕ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯍꯜꯂꯦꯕ ꯐꯣꯟ ꯐꯪꯉꯤ ꯆꯠꯇꯦ ꯅꯣꯏꯅꯤꯃꯛꯀꯤ ꯕ꯭ꯂꯣꯛ ꯂꯣꯏ ꯄꯤꯁꯜꯂꯛꯏꯔꯁꯨ ꯈꯪꯗꯦꯕ ꯑꯅꯤꯃꯛ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯈꯪꯗꯦꯅꯦ ꯃꯥ ꯂꯥꯛꯑꯒ ꯂꯧ ꯍꯥꯏꯕꯅꯦ ꯃꯥ ꯂꯧꯕꯅꯤꯅ ꯇꯥꯗ ꯂꯧꯒꯦꯔꯥ ꯇꯦꯝ ꯂꯧꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯦꯛꯇ ꯑꯩꯗꯤ ꯄꯤꯗ꯭ꯔꯗꯤ ꯆꯠꯂꯣꯏ ꯉꯁꯤ ꯑꯣ ꯂꯩꯌꯨ ꯀꯔꯤ ꯐꯪꯒꯦ ꯌꯦꯡꯉꯨ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯀꯗꯥꯏ ꯂꯧꯆꯣ ꯍꯥꯏꯕꯅꯣ ꯃꯤꯒꯤ ꯁꯦꯝꯄꯨꯒꯤ ꯄꯨꯔꯒ ꯑꯁ ꯅꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯦꯅꯦ ꯍꯥ ꯐꯔꯦ ꯄꯤꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯥ ꯊꯥꯔꯛꯀꯦꯅꯣ ꯂꯦ ꯁꯦ ꯁꯤ ꯈꯛꯀꯤ ꯎꯁꯥ ꯉꯥꯡꯅꯕ ꯁꯛ ꯃꯥꯏꯁꯨ ꯌꯦꯡꯗꯕ ꯃꯇꯨꯡꯗ ꯄꯣꯠ ꯀꯞꯇ ꯂꯧꯔꯣ ꯀꯔꯤꯅꯣ ꯑꯃꯒ ꯄꯨꯀꯠꯇ ꯈꯟꯅꯩꯁꯤꯕꯣ ꯈꯪꯗꯦ ꯉꯁꯥꯏꯗꯩꯅꯦ ꯑꯃꯃꯨꯛ ꯂꯥ ꯄꯣꯛ ꯈꯟꯅꯩ ꯄꯣꯠꯀ ꯁꯣꯠꯂꯒ ꯁꯣꯠꯄ ꯌꯥꯗꯕꯩꯁꯨ ꯁꯥꯎꯗꯅ ꯇꯧꯔꯤ ꯁꯤꯗꯅꯦ ꯑꯩꯈꯣꯏꯗꯣ ꯗꯨꯀꯥꯟ ꯐꯝꯃꯤꯅꯦꯗꯣ ꯃꯤ ꯈꯨꯗꯤꯡ ꯈꯟꯅꯔꯦ ꯉꯁꯥꯏꯗꯤ ꯈꯟꯅꯩꯔꯣ ꯋꯥꯔꯤꯁꯦ ꯍꯩꯅꯧꯅꯦ ꯇꯥꯕ꯭ꯔ ꯌꯦꯡꯒꯦ ꯑꯅꯥꯕꯗꯨꯅ ꯀꯝꯗꯧꯕ ꯑꯁꯤꯗ ꯑꯃ ꯇꯥꯔꯦ ꯑꯁꯤ ꯇꯔꯪꯁꯤꯗꯤ ꯃꯅꯨꯡ ꯆꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯁꯤ ꯃꯅꯨꯡꯗꯔꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯃꯣꯏꯅꯤ ꯑꯦꯛꯇꯤꯡꯁꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯗ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯉꯅꯤ ꯉꯁꯤꯗꯤ ꯌꯥꯏꯌꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯒꯥꯔꯤꯒꯁꯦ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯆꯥꯄꯣꯠ ꯑꯝꯇ ꯂꯩꯔꯨꯆꯣ ꯍꯥꯏꯕꯕꯨ ꯍꯜꯂꯛꯇꯦꯕꯁꯦ ꯅꯨꯡꯉꯥꯏꯅꯤꯕ ꯂꯥꯛꯈꯤꯁꯅꯨꯕ ꯃꯆꯦ ꯋꯥꯈꯜ ꯇꯥꯕꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯇꯧꯒꯦꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯎꯅ ꯍꯜꯂꯛꯇꯦꯕꯁꯦ ꯅꯨꯡꯉꯥꯏꯅꯤꯗꯅ ꯉꯁꯤꯗꯤ ꯂꯥꯛꯇꯦꯅꯦ ꯁꯦ ꯍꯩꯅꯧ ꯀꯨꯜ ꯃꯣꯏ ꯈꯨꯈꯠꯅꯔꯤꯁꯤꯗꯤ ꯕꯦꯔꯥꯅꯤ ꯂꯝꯕꯤꯁꯨ ꯀꯥꯏ ꯑꯝꯇ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯤꯒꯤꯗꯤ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯃꯣꯏ ꯑꯗꯨꯅꯤ ꯍꯥꯏ ꯍꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏ ꯂꯩꯔꯦ ꯂꯩꯔꯝꯃꯨꯅꯨ ꯍꯦꯟꯗꯤ ꯉꯁꯤ ꯆꯦꯡꯒꯤꯗꯣ ꯇꯧꯔꯤꯅꯦꯍꯦ ꯂꯣꯏꯈ꯭ꯔꯦ ꯑꯣꯀꯦ BTS behind the ꯏꯆꯟ scene ꯃꯅꯤꯡ ꯈꯤꯇꯪ ꯍꯜꯂꯣ ꯑꯗꯨꯒ ꯐꯤꯗꯤꯡ ꯌꯥꯝ ꯂꯥꯎꯕ 1 2 go ꯐꯖꯗꯧꯅꯦ ꯑꯦꯛꯇꯤꯡ ꯍꯧꯔꯁꯦ ꯑꯅꯥꯕꯁꯤ ꯄꯨꯔꯥ ꯁꯥꯏꯊ ꯂꯩꯔꯝꯃꯤ ꯅꯣꯏꯅꯤ ꯐꯨꯅꯕꯩ ꯐꯖꯗꯣꯏꯅꯦ ꯃꯣꯏ ꯍꯧꯖꯤꯛ ꯇꯤꯝꯁꯤ ꯌꯥꯏꯅꯦ ꯄꯥꯏꯊꯣꯛꯍꯜꯂꯛꯀꯗꯣꯏꯅꯦ ꯏꯆꯟ ꯅꯪꯅꯒ ꯄꯥꯏꯊꯣꯔꯛꯄ ꯑꯩꯈꯣꯏ ꯆꯦꯠꯂꯒ ꯄꯥꯏꯊꯣꯔꯛꯄꯗꯣꯀꯣ ꯅꯪꯅ ꯂꯣꯡꯉ ꯄꯥꯏꯊꯣꯔꯛꯑꯅꯤ ꯑꯩꯈꯣꯏ ꯆꯦꯠꯅ ꯎꯞꯄ ꯄꯥꯏꯊꯣꯔꯛꯑꯅꯤ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ ꯅꯃꯤꯡꯅꯦꯗꯣ ꯅꯃꯤꯡ ꯀꯧꯔ ꯀꯣꯏ ꯀꯩ ꯀꯧꯏ ꯃꯤ ꯊꯤ ꯇꯧꯋꯦ ꯍꯥ 1 2 ꯑꯦꯛꯁꯟ ꯌꯥꯔꯦ ꯑꯩꯅꯔꯣ ꯀꯩꯅꯣꯅꯅꯦ ꯏꯆꯟꯅ ꯍꯥꯏꯗꯣꯏꯅꯦ ꯄꯩꯁꯥ ꯎꯇ꯭ꯔꯥ ꯍꯥꯏꯕꯒꯤ 이씨, 어디 가야 돼, 비사? 야래 시 좀 짜야지. 아이자, 1, 2, go. 이씨, 어디 가야 돼, 비사? 야래 시 좀 짜야지. ꯗꯥꯏꯂꯣꯛꯁꯤꯗꯤ ꯉꯥꯡꯅꯕꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯁꯦ 진이 앞 뒤는 거야. ꯄꯨꯔꯥ ꯅꯦꯆꯔꯦꯜ ꯇꯥꯏ nang no igay nang hene may khaira ani nang no la kanu se tahan je se 아무랑 소리야. sa again lo ji ko 네, 시 나오리나. se ai no khai khai đi tông lên mi 아이, 득득이 돼. 신을 따라. se 1 2 go 나 진이 앞 뒤는 거야. 나 진이 앞 뒤는 거야. ꯃꯌꯥꯝ ꯄꯨꯟꯅ ꯅꯥꯎꯔꯤ ꯃꯔꯨꯗ ꯄꯥꯈꯣꯟ ꯁꯤꯕ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯎꯔꯤ ꯃꯔꯨꯗ ꯄꯥꯈꯣꯟ ꯁꯤꯕꯁꯤꯅ ꯄꯥꯎꯔꯧ ꯑꯣꯏꯅ ꯇꯥꯏꯇꯜꯒꯤ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯒ ꯄꯥꯈꯣꯟꯁꯤꯅ ꯁꯨꯡꯍꯟ ꯍꯜꯂꯛꯇꯕꯒꯤ ꯅꯥꯎꯔꯤꯗꯤ ꯀꯥꯞꯊꯣꯛꯈ꯭ꯔꯗꯤ ꯃꯔꯨꯗꯣ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯦꯅ ꯍꯥꯏꯗꯣ
ꯑꯩꯃꯛꯇꯤ ꯊꯦꯡꯅꯧꯕ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯑꯩꯅ ꯇꯥꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯩꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯃꯥꯁꯦ ꯌꯥꯝ ꯀꯧꯒꯜꯂꯦꯕ ꯑꯩꯈꯣꯏꯅ ꯇꯦꯟꯊꯥꯏ ꯍꯥꯏꯅ ꯀꯧꯋꯦ ꯇꯦꯟꯊꯥꯗꯩꯅꯦ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯩꯒꯤꯗꯤ ꯃꯈꯥꯅꯦ ꯑꯗꯣ ꯑꯉꯥꯡꯈꯩꯅ ꯇꯦꯟꯊꯥ ꯏꯕꯥꯏ ꯀꯧꯋꯦꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯄꯨꯂꯞꯁꯤꯅ ꯇꯦꯟꯊꯥ ꯏꯕꯥꯏꯅ ꯀꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯇꯦꯟꯊꯥꯏꯕꯥꯏꯁꯦ ꯃꯇꯝꯗꯨꯗ ꯗꯨꯀꯥꯟ ꯊꯥꯕ ꯗꯃꯦꯟꯇꯤ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯃꯥꯏ ꯗꯨꯀꯥꯟꯁꯤꯗ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯄꯨ ꯂꯩꯔꯗꯤ ꯃꯤꯊꯥꯏ ꯑꯃꯃꯝ ꯂꯨꯄꯥ 3 ꯇꯧꯕ 4 ꯇꯧꯕ ꯃꯣꯔꯣꯛ ꯁꯥꯕꯤ ꯃꯤꯊꯥꯏ ꯑꯃ ꯆꯦꯔꯪꯅ ꯌꯣꯝꯃꯒ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯌꯥꯝ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯌꯥꯝ ꯆꯥꯔꯛꯑꯦꯕ ꯑꯗꯨꯁꯦ ꯍꯦꯛꯇ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯕꯤ ꯊꯨꯝꯇꯛ ꯇꯧꯕꯤ ꯑꯃ ꯂꯩꯕꯅꯦ ꯑꯃꯨꯕꯗꯨꯅ ꯈꯔ ꯃꯣꯔꯣꯛ ꯁꯥꯕꯅꯦꯕ ꯑꯗꯨꯁꯦ ꯍꯦꯛꯇ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯄꯣꯠ ꯂꯩꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯗ ꯆꯠꯂꯒ ꯍꯦꯛꯇ ꯄꯣꯠꯁꯦ ꯂꯩꯕ ꯆꯠꯂꯦꯕ ꯑꯗꯨꯗ ꯍꯦꯛꯇ ꯄꯣꯠ ꯂꯩ ꯆꯠꯂꯦ ꯄꯥꯈꯣꯟꯕꯨ ꯁꯤꯔꯛꯑꯕ ꯂꯥꯞꯀꯦꯔꯥ ꯅꯛꯀꯦꯔꯥ ꯑꯗꯨꯝ ꯆꯠꯂꯦ ꯁꯥꯏꯀꯜ ꯑꯃ ꯇꯧꯔꯒ ꯅꯠꯇ꯭ꯔ ꯈꯣꯡꯅꯁꯨ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒ ꯇꯦꯟꯊꯥ ꯏꯕꯥꯏꯁꯦ ꯗꯨꯀꯥꯟ ꯍꯜꯂꯛꯇꯦꯅ ꯇꯧꯔꯒ ꯃꯥꯁꯦ ꯀꯥꯎꯒꯟꯕꯒꯤꯀꯣ ꯄꯣꯠꯁꯦ ꯂꯩꯗꯕꯤꯗ ꯗꯨꯀꯥꯟꯗꯨꯗ ꯐꯝꯃ ꯂꯩꯔꯝꯃꯦꯅ ꯋꯥꯔꯤꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯐꯤꯂꯝꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯇꯦꯟꯊꯥ ꯏꯕꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯒꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯃꯤꯅꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯑꯩꯅꯁꯨ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯇꯦꯟꯊꯥ ꯏꯕꯥꯏꯁꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯖꯕꯅꯦ ꯀꯨꯏꯔꯦ ꯇꯦꯟꯊꯥ ꯏꯕꯥꯏ ꯍꯣꯏ ꯊꯦꯡꯅꯈꯤꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯅꯤ ꯆꯠꯄꯤ ꯇꯤꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯃꯇꯝꯗ ꯗꯥꯏꯂꯣഗ്ꯁꯤꯡꯁꯦ ꯌꯥꯝ ꯅꯦꯆꯔꯦꯜ ꯇꯥꯔꯒ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯗ ꯆꯪꯉꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯒꯥꯏꯁ